Kanglei News ki numidangi pau mineng tabi dua punnamaku romai lambamna ikonona khurumjari. Khul ngakpagi thabak thadoklabadi lupa lakani fine tigadabani Kim. Manipurda thokliba tha kunmathoi phajilakadauraba irang asigi nganba matamdagi hauduna Manipurdagi legislature yauba Kuki zo group singtagi oiba tonganba administration demand tawbada achauba khut yawi haina miyamna ngangnariba Kuki inpi Manipurgi masaloisang ama oriba Kangpopi district da base tawba Kuki inpi cycle gamkaina hojik fauba loisinba ngamdana leiba irang asida Kuki Khul chingbu ngak senbagi thaudang Lauriba Kuki volunteer singbo Khul ngakpagi thabak Tokpa Yaroi karigumba Khul ngakpagi thabak Tokpa pamlabadi hairiba Khul ngakpa sing aduna punna lupa lakani fine oina thinaba khanghanbada natana Kuki jo puruki leiriba custom gi matung inna miyambu chak kauduna pijagadabani haina cherol ama social media da viral oirakre. Noida sector 143 da CHENNABA sing athubada miyam mamangda puthoklagani freedom. Noida sector 143 gi maramda Federation of Indigenous People Democratic Movement na sahi kayagi mamangdagi thigatuna lakibani adubu makoina tawriba thabak asida scheme ni haibagi sapchaba kudam changdam leitabadagi matam mama ngaiduna lakibani adubu haukiba October gi aroiba sayol asidagi hauraga amuka hana Noida sector 143 da thabak hapkani haibagi achauba asa ama piraga pushinbagi thodok thengnare haina Freedom gi Secretary General Lisang Tem Ajit Kumar Maitayna khudek piduna thadorakpa cherol amada phongdorakli. Kaksing Police Station na konba wabagai Buffalo Farm gi akoibada security force na thiba humbagi sabak jatabada khusukulai kya marum fagatpa ngamle hairi. Manipur Police na drug chaba madi lalon bani haiba nupi mari yauna miyoi 15 North AOC area dagi fagatpa ngamkre hairi. Arnarna Chief Minister da pikiba pautagi matungina Assembly session pangthoknaba cabinet miyamna warep laurabra. Chief Minister N Biren amasung mahaki Council of Minister amadi mari leinaba official chingna ngasi Tamenglong District Headquarter da chatuna mafam adugi Apollo Ground da leiba mini medium da pangthokba miyangi mifam amada saru yaduna punna lupa crore 358.58 gi senfam oidadaba project Kunmari Sangakiba amasung atopa project 19 gina urep uyung tamladunna Tamenglonggi indoor medium multiple hall da pangthokiba lengagi cabinet mifamda 12 suba Manipur Legislative Assembly gi chaliba chahi 2025 ki ahanba mifam pangthoknaba warep laukre hairi pauche sina fangba pauna haibada mifam asina laukiba warep singi matungina mathang thagi 10 dagi hauraduna Assembly gi 3 suba mifam pangthoknaba warep laure hairi. Hiramasi matangda Chief Minister na mahaki social media platform X da phongdokre hairi. Yaurabungdagi mangkiba angang ahum moibung kongduna miyoi 2,000 na thibadagi phangba ngamkre. Masung mamanaba mayamga loinana sanarambadagi Haikhre heklaga charugani haiduna Yaurabunggi cherau chingda kakibadagi halaktraba angang ahum moibung kongduna miyoi 2,000 rom enbana koiti thibadagi numidang pung 8 makai rom tarakpada phangba ngamkre. Manguraba angang ahum adugi manungda anina nupani aduga amana nupi masani nupi masa amaga nupa masa amaga di machin maupuani makoy ahum ngasi nungtilgi pung 3 makai rom tarakpada thiba fanglakdabadagi angang mayamda hangbada Haikhre heklaga charuni haiduna cherau chinglomda chatki haina khangba ngamlaki.